ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯁꯤ ꯃꯍꯥꯛꯅ ꯑꯆꯥꯕ ꯃꯇꯝ ꯑꯃꯨꯛ ꯄꯤꯅꯕꯤꯔꯦ ꯃꯥꯒꯤ ꯋꯥꯍꯩꯗꯒꯤ ꯅꯩꯅꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯨꯛ ꯍꯟꯅ ꯐꯪꯍꯟꯕꯤꯔꯦ ꯉꯁꯤꯒꯤ ꯐꯖꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ ꯀꯣꯂꯣꯁꯤꯌꯣꯁꯤꯡꯗ ꯄꯣꯜꯅ ꯏꯕ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ 3 ꯄꯗ 1 - 2 ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯅ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯍꯤꯡꯒꯠꯃꯤꯟꯅꯔꯕꯗꯤ ꯃꯊꯛꯂꯣꯝ ꯑꯗꯨꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯌꯨ ꯃꯗꯨꯗ ꯈ꯭ꯔꯤꯁꯇꯅ ꯏꯁꯣꯔꯒꯤ ꯖꯦꯠ ꯊꯪꯕꯗ ꯐꯝꯂꯤꯕꯅꯤ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯝꯃꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕꯗꯨꯗ ꯊꯝꯒꯅꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯏꯁꯣꯔꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯏꯁꯣꯔꯗ ꯆꯪꯖꯁꯤ ꯊꯧꯖꯥꯟ ꯍꯩꯔꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯩ ꯅꯍꯥꯛꯅ ꯇꯟꯖꯥ ꯄꯤꯅꯕꯤꯔꯦ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯕ ꯐꯪꯍꯟꯕꯤꯔꯦ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ ꯏꯄꯥ ꯏꯁꯣꯔ ꯃꯇꯝ ꯑꯁꯤ ꯅꯍꯥꯛꯅ ꯂꯧꯕꯤꯌꯨ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯍꯦꯟꯅ ꯆꯦꯠꯅ ꯂꯤꯡꯈꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤ ꯅꯍꯥꯛꯅ ꯂꯧꯕꯤꯌꯨ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯩꯈꯣꯏꯅ ꯊꯤꯖꯕ ꯉꯝꯅꯅꯕ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯊꯤꯖꯕ ꯉꯝꯅꯅꯕ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯃꯄꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕ ꯄꯨꯟꯁꯤꯅꯤ ꯉꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯁꯤ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕ ꯄꯨꯟꯁꯤꯅꯤ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯒꯤ ꯊꯤꯒꯗꯧꯔꯤꯕꯅꯣ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯊꯤꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯕ ꯇꯦꯜꯂꯞꯅ ꯅꯩꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯌꯤꯁꯨ ꯊꯥꯖꯕ ꯃꯤꯁꯤꯡ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯊꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯏꯟ 5 ꯈꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯆꯠꯅꯕꯤꯗꯒꯤ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯁꯤꯃꯤꯟꯅꯔꯕꯅꯤ ꯍꯥꯏꯕꯁꯤ ꯀꯣꯂꯣꯁꯤꯌꯥ ꯄꯟꯗꯨꯞ 2 ꯄꯗ 10 ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯆꯠꯅꯕꯤꯒ ꯈ꯭ꯔꯤꯁꯇꯒ ꯇꯥꯏꯑꯣꯟꯅꯩ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯄꯣꯠꯀ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯒ ꯆꯥꯟꯅꯗꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯄꯨꯛꯅꯤꯡ ꯊꯝꯕ ꯌꯥꯗꯦ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯊꯝꯕ ꯇꯥꯏ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯀꯗꯥꯏꯗ ꯊꯝꯂꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯔ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯔ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯗꯤ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯝꯃꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯑꯅꯤꯁꯨꯕꯗꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯍꯤꯡꯒꯠꯃꯤꯟꯅꯔꯦ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕꯤꯔꯤ ꯀꯣꯂꯣꯁꯤꯌꯥ ꯄꯟꯗꯨꯞ 2 ꯄꯗ 12 ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯍꯤꯡꯒꯠꯂꯕ ꯄꯨꯟꯁꯤꯅꯤ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯍꯤꯡꯒꯠꯂꯕ ꯄꯨꯟꯁꯤꯅꯤ ꯍꯤꯡꯒꯠꯂꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯁꯤꯡꯅ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕ ꯇꯥꯔꯦ ꯅꯍꯥꯛꯅ ꯀꯔꯤꯕꯨ ꯊꯤꯔꯤ ꯑꯍꯨꯝꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯍꯤꯡꯍꯟꯕꯤꯔꯦ ꯀꯣꯂꯣꯁꯤꯌꯥ ꯄꯟꯗꯨꯞ 2 ꯄꯗ 18
ngasi thajaba ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯈ꯭ꯔꯤꯁꯇꯗ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ. ꯈ꯭ꯔꯤꯁꯇꯗ ꯍꯤꯡꯕ ꯄꯨꯟꯁꯤꯗꯤ ꯈ꯭ꯔꯤꯁꯇꯒ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯁꯤꯅꯤ. ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ. ꯈ꯭ꯔꯤꯁꯇꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯅꯠꯇꯦ, ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯃꯥꯒ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯑꯁꯤꯅ ꯃꯊꯛꯂꯣꯝꯗ ꯄꯨꯛꯅꯤꯡ ꯊꯝꯕ ꯇꯥꯏ. ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯇꯥꯏ. ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯀꯗꯥꯏꯗ ꯊꯝꯂꯤ? ꯃꯔꯤꯁꯨꯕꯗꯗꯤ ꯀꯣꯂꯣꯁꯤꯌꯥ ꯄꯟꯗꯨꯞ 2:10ꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ. ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤ, ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ. ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯅꯠꯇꯦ. ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯏꯁꯣꯔꯔꯣꯝꯗꯅꯤ. ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯅ ꯂꯩꯅ ꯁꯔꯒꯒꯤ ꯃꯍꯥꯎ ꯇꯪꯕ ꯍꯧꯔꯕ ꯄꯨꯟꯁꯤꯅꯤ. ꯑꯩꯈꯣꯏꯅ ꯁꯔꯒꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯦ. ꯏꯁꯣꯔꯔꯣꯝꯗ ꯍꯤꯡꯂꯤꯕ, ꯁꯔꯒꯒꯤ ꯃꯍꯥꯎ ꯇꯪꯕ ꯍꯧꯔꯕ, ꯁꯔꯒꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯕ ꯃꯤꯁꯤꯡꯅꯗꯤ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤ, ꯃꯊꯛꯂꯣꯝꯗ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ngasi ꯑꯩꯈꯣꯏꯅꯁꯨ ꯃꯊꯛꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯝꯕ ꯇꯥꯏ. ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯇꯥꯏ. ꯃꯉꯥꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗꯤ ꯏꯁꯥꯅ ꯁꯦꯝꯒꯠꯆꯕ ꯅꯠꯇꯦ. ꯀꯣꯂꯣꯁꯤꯌꯥ ꯄꯟꯗꯨꯞ 2:18 ꯃꯁꯥꯅ ꯁꯦꯝꯒꯠꯆꯕ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯅꯤ. ngasi ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯑꯩꯈꯣꯏꯅ ꯈꯪꯉꯤ. ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯅꯠꯇꯕ, ꯏꯁꯣꯔꯅ ꯊꯧꯔꯥꯡ ꯇꯧꯕꯤꯕ ꯅꯠꯇꯕ, ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯁꯦꯝꯖꯕ ꯂꯥꯏꯅꯤꯡ ꯂꯝꯕꯤꯁꯤꯡꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗꯤ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯅꯠꯇꯦ, ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯁꯦꯝꯕꯤꯕꯅꯤ. ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯩꯈꯣꯏꯅꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯅꯠꯇꯅ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕ ꯇꯥꯔꯦ. ꯃꯊꯛꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯝꯕ ꯇꯥꯔꯦ. ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯀꯗꯥꯏꯗ ꯂꯩꯔꯤ? ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕ ꯇꯥꯔꯦ. ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ? ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯑꯗꯨ ꯏꯁꯣꯔꯅꯤ. ꯏꯁꯣꯔꯗꯤ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯂꯩ. ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯝꯕꯥꯜꯗꯤ ꯁꯔꯒꯗꯅꯤ. ꯃꯥꯒꯤ ꯂꯩꯐꯝꯗꯤ ꯃꯊꯛꯂꯣꯝꯗꯅꯤ. ꯇꯥꯏꯕꯪꯄꯥꯟꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯅꯠꯇꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯖꯕ ꯇꯥꯏ. ꯃꯥꯕꯨ ꯊꯤꯖꯕ ꯃꯤꯁꯤꯡꯅ ꯐꯪꯕ ꯌꯥꯕ ꯃꯐꯝꯗ ꯏꯁꯣꯔꯅ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯤ. ꯅꯍꯥꯛꯄꯨ ꯏꯁꯣꯔꯅ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯤ. ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠ ꯑꯅꯤꯁꯨꯕꯗꯨꯗꯤ ꯈ꯭ꯔꯤꯁꯇꯅꯤ. ꯈ꯭ꯔꯤꯁꯇꯁꯨ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯂꯩ. ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ngasi ꯊꯋꯥꯏ ꯑꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯕꯤꯔꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥ ꯏꯁꯣꯔꯒꯤ ꯖꯦꯠꯇ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯅꯣꯝꯕꯤꯔꯤ ꯍꯥꯏꯕ ꯔꯣꯃꯤꯌꯣꯁꯤꯡꯗ ꯄꯣꯟꯅ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ 9:33ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ. ꯃꯄꯥ ꯏꯁꯣꯔꯒꯤ ꯖꯦꯠꯇ ꯂꯩꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯅꯣꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯅꯤ. ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯔꯤ. ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯖꯕ ꯇꯥꯏ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯤ. ngasi ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯕꯨ ꯊꯤꯔꯤꯕ꯭ꯔꯥ? ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯑꯍꯨꯝꯁꯨꯕ ꯄꯣꯠ ꯑꯗꯨꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠ. ꯇꯥꯏꯕꯪꯄꯥꯟꯁꯤꯗꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯄꯣꯠꯅ ꯊꯟꯅ ꯂꯩꯔꯤ. ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯇꯤ ꯃꯊꯛꯂꯣꯝꯗ ꯂꯩ. ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯤ ꯈꯔꯅꯤꯇꯒꯤꯅꯤ, ꯇꯨꯡ ꯀꯣꯏꯗꯦ. ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯒꯅꯤ. ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯥꯡꯈꯤꯒꯅꯤ. ꯑꯗꯨꯕꯨ
ꯃꯥꯡꯕ ꯅꯥꯏꯗ꯭ꯔꯕ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯔꯒꯗꯧꯕ ꯄꯣꯠ ꯑꯗꯨꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯅꯤ꯫ ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯃꯥꯡꯕ ꯅꯥꯏꯔꯣꯏꯗꯧꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯇꯝ ꯐꯥꯎꯕꯒꯤ ꯑꯣꯏꯔꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯊꯤꯖꯕ ꯇꯥꯔꯦ꯫ ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯃꯔꯤꯁꯨꯕ ꯄꯣꯠ ꯑꯗꯨꯗꯤ ꯁꯔꯒꯅꯤ꯫ ꯁꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯅꯤ꯫ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯤꯡꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩꯁꯤꯗꯒꯤ ꯍꯧꯅ ꯁꯔꯒꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯦ꯫ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤ ꯁꯔꯒꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜꯅꯤ꯫ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯅ ꯂꯩꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯔꯒꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯟꯕ ꯍꯧꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯍꯥꯎ ꯇꯪꯕ ꯍꯧꯔꯕ ꯁꯔꯒ ꯑꯁꯤ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯐꯪꯖꯒꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯑꯁꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯔꯒ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯧꯔꯥꯡꯖꯕꯒ ꯂꯣꯏꯅꯅ ꯊꯤꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯁꯔꯒꯕꯨ ꯈꯧꯔꯥꯡꯖꯕ ꯇꯥꯏ꯫ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯉꯥ ꯊꯣꯛꯅ ꯇꯦꯟꯅ ꯇꯦꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯣꯂꯣꯁꯤꯌꯥ 3:5-5ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥ ꯁꯤꯍꯟꯗꯨꯅ ꯊꯤꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯎꯕ ꯐꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯜꯍꯟꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯑꯄꯟꯕ ꯄꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯁꯤꯍꯟꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕꯁꯤꯡ ꯊꯥꯗꯣꯛꯄ ꯇꯥꯔꯦ꯫ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯁꯤꯡꯒ ꯂꯣꯏꯅꯅ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯊꯤꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯁꯤꯍꯟꯗꯨꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯔꯁꯤ꯫ ꯑꯅꯤꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗ ꯆꯠꯂꯝꯕ ꯂꯝꯕꯤꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯊꯤꯕ ꯇꯥꯏ꯫ ꯀꯣꯂꯣꯁꯤꯌꯥ 3:8-9 ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯅꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯇꯥꯏ꯫ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯊꯤꯕ ꯌꯥꯔꯣꯏ꯫ ꯊꯤꯔꯕꯁꯨ ꯐꯪꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯆꯠꯂꯝꯕ ꯂꯝꯕꯤ, ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯤꯔꯁꯤ꯫ ꯑꯍꯨꯝꯁꯨꯕꯗꯗꯤ ꯅꯨꯡꯁꯤꯕꯅ ꯄꯨꯟꯗꯨꯅ ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯇꯥꯏ꯫ ꯀꯣꯂꯣꯁꯤꯌꯥ 3:8-13 ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯤꯅ ꯃꯊꯛꯂꯣꯝꯒꯤ ꯄꯣꯠꯁꯤꯡ ꯊꯤꯕ ꯉꯝꯗꯦ꯫ ꯊꯤꯔꯕꯁꯨ ꯐꯪꯕ ꯉꯝꯗꯦ꯫ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯊꯤꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯁꯤꯕ ꯇꯥꯏ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯇꯥꯏ꯫ ꯌꯦꯛꯅꯕꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯇꯥꯏ꯫ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯑꯩꯈꯣꯏꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯔꯁꯤ꯫ ꯃꯔꯤꯁꯨꯕꯗꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯟꯗꯨꯅ ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯇꯥꯏ꯫ ꯀꯣꯂꯣꯁꯤꯌꯥ 3:8-13 ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯀꯔꯤ ꯂꯩꯔꯤ? ꯀꯅꯥꯒꯤ ꯋꯥꯅ ꯊꯟꯅ ꯂꯩꯔꯤ? ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯋꯥꯅ ꯊꯟꯅ ꯂꯩꯔꯕꯗꯤ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕ ꯉꯝꯂꯣꯏ꯫ ꯊꯤꯅꯤꯡꯕꯁꯨ ꯄꯣꯛꯂꯣꯏ꯫ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯗꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯟꯗꯨꯅ ꯊꯟꯅ ꯂꯩꯍꯟꯗꯨꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯤꯔꯁꯤ꯫ ꯃꯉꯥꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯧꯗꯨꯅ ꯊꯤꯕ ꯇꯥꯔꯦ꯫ ꯀꯣꯂꯣꯁꯤꯌꯥ 3:8-13 ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯃꯗꯤ ꯄꯣꯠꯁꯤꯡꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕ ꯉꯝꯂꯣꯏ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ
ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯊꯤꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯧꯗꯨꯅ ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯩꯈꯣꯏꯅ ꯊꯤꯔꯁꯤ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯤ ꯃꯤꯡꯗ ꯊꯕꯛ ꯇꯧꯔꯤ? ꯅꯍꯥꯛꯅ ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯔꯤꯕ꯭ꯔꯥ? ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕ ꯄꯨꯟꯁꯤꯅꯤ꯫ ꯅꯍꯥꯛꯅ ꯊꯤꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕꯔꯥ? ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ꯭ꯔꯥ? ꯏꯁꯣꯔꯅ ꯃꯥꯒꯤ ꯋꯥꯍꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯁꯅꯨ꯫ ꯑꯥꯃꯦꯟ꯫